Malemgi leipaksinda COVID-19 na sihankiba apunba masing lakun mari lising yangkai mathoiga chatruk marifutara manga yaure. Hauzik faubada miyoi crore tara mathoi lak taret lising taret ka chama humudra humdoi laichet asina sokhan kre. India gi oinasu miyoi lak ama lising yangkai taruk ka chama tara mathoi laichet asidagi laikhidre. Aduga sokhan kiba punma masing na crore ama lak mapan lising humpumdoiga chahum marifutara mari yaure. Shaolin Traditional Kung Fu Federation of India ki President Dai Sifu CL Lama ki meeting makada Federation asina Maharashtra ki Pune dagi Kung Fu sanaroi ahum Tanbi Vadare Ankita Ras amasung Bola Power da Black Search Belt pibagi thoram amangasi Maharashtra ki Pune da pangthokre. Assam ki Vakzan Oil Well da thokiba mai chakpagi thodok adugi matangda Oil India Limited Oil na makhoi gi thodang na thaiduna chatpa yaroi haina National Green Tribunal na phongdokre. Panbayai thodok asigi matangda authority ya soiba dugi matangda activities bonani kakar yauna miyoi kharana thangalakpa wakat ki matungina Environmental Watchdog Body asina miyoi taruk na sawa committee ama semduna tigat lakhibani. Yumthangnariba Planet Mars ki matangda kupna thizeliba National Aeronautics and Space Administration Nashana Planet asi tamna thagat kiba Perseverance rover na Planet asi gi ahanba color photo tharaktuna Planet asi thizinbagi lambida anoba pandup ama hangmangam kre. Color image asi gi mathakta cover asina Planet asidagi leimaida sagol se numita landing toba matamda lawkiba video gi manung chana kapkiba high resolution color selfie singsu malemda tharakhi. Masina Planet asibu thijinbada hena khumang chawshin hanba ngamlagani haina NASA gi scientist singna thajaba phongdorakli.